ꯍꯧꯔꯦ ꯂꯣꯏꯗꯧꯔꯦ ꯑꯩꯒꯅꯤꯁꯤꯅ ꯁꯨꯃꯥꯏꯅ ꯁꯥꯡ ꯁꯥꯡ ꯊꯥꯗꯔꯒꯦ ꯇꯤꯌꯗꯕꯤ ꯈꯨꯟꯗ ꯌꯦꯡꯕꯗ ꯐꯖꯗꯕ ꯋꯥꯅꯤ ꯑꯥꯗꯩ ꯁꯣꯔꯣꯛꯇ ꯌꯦꯡꯕꯗ ꯀꯌꯥꯝ ꯅꯥꯜꯂꯦ ꯂꯣꯏꯕ ꯍꯧꯔꯛꯑꯦ ꯑꯩꯅ ꯒ꯭ꯔꯤꯟ ꯄꯥꯝꯕꯒꯤ ꯒ꯭ꯔꯤꯟ ꯂꯣꯟ ꯇꯧꯔꯦ ꯀꯩꯅꯥ ꯑꯄꯥꯝꯕ ꯈꯟꯗ꯭ꯔꯦ ꯁꯤꯅ ꯑꯩꯈꯣই ꯐꯝ ꯊꯥꯕ ꯆꯠꯄꯒꯤ ꯆꯦꯕꯂꯥꯁꯨ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯃꯃꯥꯌꯥꯏ ꯑꯃꯁꯤꯅ ꯏꯟꯗꯣꯝꯆꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯐꯝ ꯊꯥꯕ ꯆꯠꯄꯒꯤ ꯃꯇꯥꯡꯅꯦ ꯁꯤꯅ ꯚꯤꯗꯤꯑꯣꯗꯩ ꯑꯗꯨꯝ ꯂꯧꯊꯣꯛꯑꯦ ꯑꯩꯈꯣꯏ 5 ꯆꯠꯂꯦ ꯐꯝ ꯊꯥꯕ ꯅꯣꯡꯄꯤꯁꯤꯗ ꯌꯥꯎꯗ꯭ꯔꯦ ꯁꯤꯁꯦ ꯑꯩ ꯐꯣꯟꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯦ ꯀꯥꯞꯄꯤꯔꯛꯈꯤꯒꯦ ꯂꯣꯏ ꯂꯩꯔꯦ ꯕꯣꯔꯒꯤ ꯀꯩꯅꯥꯒꯤ ꯌꯥꯝ ꯐꯠꯇꯕ ꯏꯔꯦꯝꯕꯣꯛꯅꯦ ꯁꯤꯗ ꯅꯝꯕꯔ 1 ꯐꯠꯇꯕꯤ ꯃꯧꯁꯦ ꯌꯥꯝ ꯌꯦꯡꯁꯤꯜꯂ ꯉꯥꯡꯕ ꯏꯅꯦꯝꯕꯣꯛ ꯐꯠꯇꯕꯤ ꯍꯥꯏꯁꯦ ꯆꯦꯕꯂꯥ ꯂꯩꯔꯦ ꯁꯤꯁꯨ ꯑꯝꯇ ꯑꯁ ꯇꯨ ꯃꯥꯅꯦꯅ ꯈꯜꯂꯤꯁꯦ ꯎꯔꯕ ꯕꯦꯟꯕꯨ ꯂꯥꯛꯑꯅꯤꯅꯦ ꯌꯥꯅꯤ ꯁꯤꯗ ꯐꯝꯃ ꯅꯨꯡꯉꯥꯏꯗꯣꯏꯕ ꯑꯩꯈꯣꯏꯁꯦ ꯆꯠꯄ ꯊꯣꯛꯂꯛꯑꯦ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯗꯨꯝ ꯐꯣꯇꯣ ꯑꯣꯏꯅ ꯑꯃꯨꯛ ꯍꯥꯞꯄꯦ ꯍꯥꯏꯕꯗꯤ ꯚꯤꯗꯤꯑꯣꯗꯣ ꯐꯨꯜ ꯑꯣꯏꯅ ꯅꯝꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯆꯠꯂꯤꯕ ꯊꯕꯛꯇꯨꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯅꯩꯕꯅꯦ ꯁꯥꯔꯤꯁꯦ ꯐꯝ ꯊꯥꯕ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯐꯣꯇꯣ ꯑꯃꯃꯝ ꯀꯥꯞꯅꯔꯒ ꯍꯟꯅꯔꯁꯦꯅ ꯂꯦꯞꯅꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯔꯛꯑꯒ ꯃꯤꯒꯤ ꯊꯣꯡꯒꯥꯟꯗ ꯐꯣꯇꯣ ꯑꯃꯃꯝ ꯑꯃꯨꯛ ꯀꯥꯞꯄꯦ ꯁꯤꯅ ꯐꯝ ꯊꯥꯔꯤꯉꯩ ꯃꯅꯨꯡꯒꯤꯅꯤ ꯁꯤꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯅꯦ ꯃꯥꯒ ꯊꯥꯔꯒ 5 ꯆꯠꯄ ꯁꯤꯅ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕ ꯆꯠꯄꯒꯤ ꯑꯩꯗꯣ ꯀꯞꯆꯔꯔꯣꯏꯒꯦ ꯇꯧꯕꯗꯤ ꯌꯥꯗꯦꯕ ꯍꯦꯛꯇ ꯀꯞꯅꯤꯡꯉꯛꯑꯦꯕ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯏꯆꯟꯅꯨꯄꯤ ꯃꯇꯣꯝꯇ ꯑꯣꯏꯕꯩꯔꯣ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯝꯃꯒ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯉꯣꯟꯗ ꯄꯣꯛꯑꯦꯕ ꯑꯩꯗꯣ ꯏꯆꯟꯅꯨꯄꯤ ꯃꯇꯣꯝꯇ ꯑꯣꯏꯕꯅꯤꯅ ꯈꯪꯗꯦ ꯀꯩꯅꯣꯝꯃ ꯇꯧꯔꯤꯁꯦ ꯍꯥꯏꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯗꯨꯝ ꯄꯣꯛꯑꯦ ꯅꯨꯡꯉꯥꯏꯇꯦ ꯀꯞꯇꯅ ꯑꯗꯨꯝ ꯂꯩꯔꯤꯅ ꯑꯃꯨꯛ Naman kapta na nila. To ya, diba? Ama